ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 8132880336 ꯅꯝꯕꯔ ꯑꯁꯤꯗ ꯗꯥꯏꯜ ꯇꯧꯕꯤꯔꯛꯂꯒ ꯉꯁꯤꯒꯤ ꯏ ꯄꯥꯎꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯑꯍꯥꯟꯕ ꯐꯣꯟ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Hello, good morning, ma'am. Good morning. I phone to this, ma'am. Somebody is our command. Ma'am, the guest was having Tika from Australian, ma'am. Taram Luxury. Honorable Minister Ngang, Funsalam, the Haji Wapum, Yamna Pajabu Wapum, the Weber. Honorable Minister Haji Wapum, Sajida, Masajida, Upper Langang, Highway, Miambo, Nuaina, Lehenba, Amasung. Tangdu Laitana Lehenba Duni, Haba, Adumba, Honorable Minister, Haji Wapum, Yamna Pajava. Although I like the Ningo Wapum, the Honorable Minister, Haji Wapum, the Ziki Langaxina, Madu Indra, Madum Yam, Yapama, not to Salibra had Wapum, the Jetana, and a Masi Muntanga, yes, the gear, Masi Paus, yet the Kugan, not of their women. Hi, Tamina said the Tagacheri called the Birakpa. Maya pono ko korimjari koji hek ahan ba ha ho bada kumga de wa ba pot ama hek la ten yam ten ba nado leipaki musung basuna moina wa hai bada faja ba wa adum hai aduga sama sumba wa adum hai ado madubu hek illaga sapra aragadi loin maksali na ai mai kai dagi di madu ai hai bangum jaroi ado karma kai di lambai ai ado ba me haidar ko wa ngai pura chung nagam ba mi ama woina wa ngang ba pamje ni sai tamje hoi thaga chere oja hello good morning ahan ba mangta oja hemanta amadi also vilba mespo kai khuna usari taram nokchi 이름 스바이드기 해본 지 되니? 해비요. 혹시 오자 거기 이랑스 얌촌의 산티 락라가니 거기 거기 MLA 싱 만지 싱 아두가 나가 싱 운나버기 와파 마마카 바우스도 하비레 아두 심바 산티 락라가니 운나리 하버기 와팜디 따자리 아두 시시 뭐 칸칸옥다나 거기나 소숨 이봉봉 따바다 거기 상하이텔 가공 아솜다 Pung kapsa kono me kapsa bi khonje ma khak akhoi gi pung ahum sai ta taba phangbai hoja ado thanti lagani wari sanare hai do matam du da su akhoi gi MLA mati sing se akhoi gi papalam dagi sangpa kuki zo medical singduna nampu da makoi se tongan ba emination sen na bagi damakta makoi si mai olhan khibani haina so akhoi ne su ta jaki ado hodi emination singka wari sanaraga mati madol singka wari sanaraga santi pur katri ba natragana Mapal dek changlakpa kuki militan zo singduga wari sanaraga koi santi pura kadoribra asimitang oja gi wapam hatang tajaninga hoi tamina si oja dagi thagacheri thoram saru ya birakpa oja kolarna su thamdi thambiri aduga hojikse mate khara mu numit khara ni lepraba matungda ngarang se dum sugunu da su nomai kapsilakpa bom kapsilakpa gi pau su dum thengna je oja haibi takbiyo akhuna irang ama hengalai handai haibasi matam khada leramba magi irang mayam singdo abdi numit humni sumna kamna ba bom kapapa lisingina yauba ni mayam senaba pedna ko reinforcement sangba adagi kapapa da bom ma kape haiba swanto guna skumbagi mayam ama leramba singdo di ai ta kitaba kuire na khali aduna Habati sukung sinyada hara nungay kapamba bom kapamba gisang do hojekti 90% handare na nos sina taidi kogi irang si nungay kapna bagi irang hagada nungay kapagi tobok patok sino di tamna handare na adam damena mo hairasu akoy na mo hairasu adam miyam na hairasu sama ay lalaro na klik ado marakta adum kapakpa adum yaugani marandi lansi hojin loidi then mai adum khaba adum yorkani adugedi kud amu hanaba adum yorkani adum masi adum ari process amani marandi masi thoda toksi loidi barina smaina ai legani na lowi ko aduna adum masata na adum khade legini adum lotion bagi ta kama
hꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯄꯥꯏꯔꯤꯕꯀꯣ ꯍꯣꯏ ꯂꯣꯏꯁꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯌꯥꯅꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯌꯥꯅꯔꯀꯥꯟꯗ ꯇꯧꯗꯣꯏꯅꯤ ꯑꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯟꯁꯤꯗ ꯃꯌꯥꯝꯅꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯔꯤꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕꯀꯣ ꯑꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯔꯤꯁꯤꯁꯨ ꯀꯨꯀꯤ ꯍꯦꯛ ꯄꯣꯛꯄ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯀꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯂꯣꯏ ꯆꯪꯉꯛꯄ ꯀꯨꯀꯤꯁꯤꯡꯁꯤ ꯂꯣꯏꯅ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯅꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯔꯥꯜ ꯁꯤꯕꯁꯨ ꯌꯥꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯣꯏ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯌꯥꯏ ꯑꯃ ꯆꯪꯉꯛꯄ ꯌꯥꯏ ꯑꯗꯣ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯐꯨꯔꯨꯞ ꯈꯔꯗꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯗꯦꯟ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯌꯥꯝꯅ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕ ꯀꯔꯤꯝ ꯀꯥꯏꯗꯦꯕꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯁꯤ ꯃꯄꯥꯟꯗꯒꯤ ꯂꯂꯣꯟꯕ ꯂꯥꯛꯄ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯗꯤ ꯅꯠꯇꯦꯕꯀോ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟꯅꯔꯤꯕ ꯀꯥꯃꯤꯟꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯪ ꯇꯞꯊꯕ ꯄꯣꯔꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯗ꯭ꯔꯒꯗꯤꯕꯀꯣ ꯅꯣꯡꯃꯩꯅ ꯉꯥꯛꯇ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯕꯣꯝꯅ ꯉꯥꯛꯇ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯧꯔꯤꯁꯦ ꯌꯦꯛꯅꯕꯒ ꯁꯥꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯏꯔꯥꯡ ꯄꯥꯝꯕ ꯂꯣꯏ ꯅꯠꯇꯦꯕꯀꯣ ꯄꯥꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯣꯏꯒ ꯇꯉꯥꯏ ꯐꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯨꯝꯃꯤꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯝꯖꯩ ꯍꯣꯏ ꯍꯜꯂꯣ ꯑꯍꯥꯟꯕꯃꯛ ꯔꯥꯁꯤꯟ ꯁꯤꯕꯤꯂꯥꯏꯁꯟ ꯈꯥꯡꯕ ꯁꯝꯅꯇꯥꯏꯅ ꯌꯥꯏꯐꯕꯁꯤꯗ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯕ ꯑꯃꯗꯤ ꯅꯤꯡꯊꯤꯡꯂꯦꯟꯕꯨ ꯀꯨꯝꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯎ ꯊꯝꯖꯔꯤꯉꯩꯗ ꯑꯩ ꯄꯩꯈꯥ ꯊꯥꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯝꯇꯪ ꯍꯥꯟꯅ ꯄꯤꯖꯍꯧꯒꯦ ꯉꯁꯤꯃꯛ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥꯒꯤ ꯑꯍꯧꯕ ꯄꯩꯈꯥꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯊꯥꯕꯤꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯅꯨꯡꯅꯥꯡꯕ ꯌꯥꯎꯗꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯩ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯕ ꯌꯥꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯣꯏꯅꯅ ꯄꯩꯈꯥ ꯊꯥꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯄꯥꯎ ꯂꯥꯛꯆꯒꯦ ꯃꯦꯝ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ 8:30ꯒꯤ ꯄꯥꯎꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯐꯕ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤ ꯂꯝꯗꯝꯗꯨꯒꯤ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯇꯩ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯈꯨꯗꯤꯡꯃꯛ ꯐꯔꯕ ꯃꯇꯝꯗ ꯃꯗꯨ ꯑꯐꯕ ꯂꯩꯉꯥꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯥꯛꯄꯤꯈꯤ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ 300ꯒ ꯈꯔ ꯂꯥꯟꯁꯜꯂꯛꯑꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯃꯁꯤꯐꯥꯎꯗ ꯏꯔꯥꯡꯁꯤ ꯂꯩꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯅꯤꯡꯕꯗ ꯄꯨꯡꯍꯥꯏꯗꯃꯛ ꯍꯥꯏꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯔꯤ ꯈꯟꯕꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯏꯌꯥꯎ ꯌꯥꯎꯗꯕ ꯀꯃꯤꯠꯃꯦꯟ ꯑꯃ ꯊꯝꯈꯤꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯃꯤꯠꯃꯦꯟ ꯑꯃ ꯊꯝꯈꯤꯕ ꯍꯥꯏꯕꯁꯤ ꯀꯃꯤꯠꯃꯦꯟꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯛꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯎꯖꯕ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯍꯥꯏꯕꯁꯤ ꯀꯗꯥꯏꯐꯥꯎ ꯀꯧꯕꯅꯣ ꯃꯁꯥꯅ ꯍꯥꯏꯕꯤꯔꯕꯅꯤ ꯃꯇꯥꯡꯁꯤꯗ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯟꯅꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯏꯔꯣꯏꯂꯣꯏꯕꯗ ꯄꯣꯏꯟꯗ ꯂꯥꯛꯆꯔꯕꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯐꯕ ꯂꯩꯉꯥꯛ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯔꯤꯅꯤꯅ ꯂꯧꯕ ꯌꯥꯕꯒꯦ ꯑꯗꯣ ꯑꯐꯕ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯪꯉꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯁꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯅꯤꯗꯪ ꯇꯥꯖꯒꯦꯅ ꯇꯧꯖꯕꯅꯤ ꯍꯣꯏ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯃꯨꯛ ꯑꯣꯖꯥꯗꯒꯤ ꯇꯦꯟꯇꯛꯅ ꯇꯥꯃꯤꯟꯅꯁꯦ ꯊꯥꯒꯠꯆꯔꯤ ꯄꯨꯈꯠꯄꯤꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯂꯩꯉꯥꯛꯁꯤ ꯑꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯩꯉꯥꯛꯅꯦꯗꯤ ꯉꯔꯥꯡ ꯍꯥꯏꯈꯤꯗꯤ ꯑꯁꯨꯝꯗꯒꯤ ꯑꯐꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯟꯗꯣꯛꯅ ꯇꯥꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯍꯥꯏꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯑꯩꯒꯤ ꯂꯩꯉꯥꯛꯁꯤꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏ ꯐꯔꯦꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣꯏꯅ ꯑꯩ ꯂꯧꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯏꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯃꯌꯥꯝꯒꯤ ꯄꯣꯠꯁꯤ ꯃꯥꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯑꯐꯕ ꯂꯩꯉꯥꯛꯁꯤ ꯀꯗꯥꯏꯕꯨ ꯀꯧꯒꯦꯅ ꯍꯥꯏ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯇ꯭ꯔꯒꯁꯨ ꯑꯩ ꯈꯨꯗꯝ ꯑꯃ ꯄꯤꯖꯒꯦꯕꯀꯣ ꯃꯌꯥꯝꯅ ꯔꯥꯝ ꯔꯥꯏꯖ꯭ꯌ ꯍꯥꯏ ꯔꯥꯝꯒꯤ ꯂꯩꯄꯥꯛ ꯔꯥꯝꯒꯤ ꯂꯩꯉꯥꯛꯅꯦꯅ ꯄ꯭ꯔꯚꯨ ꯍꯥꯏꯒꯗ꯭ꯔꯥ ꯔꯥꯝꯁꯤꯒꯤ ꯃꯥꯒꯤ ꯂꯩꯉꯥꯛꯁꯦ ꯃꯌꯥꯝꯅ ꯄꯥꯝꯃꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ
ꯔꯥꯝꯅ ꯉꯥꯛꯄ ꯃꯐꯝꯗꯨꯗ ꯄꯤꯄꯜꯗ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯁꯦ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯪꯅ ꯁꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯩ ꯄꯥꯜꯂꯦ ꯆꯔꯥ ꯍꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯍꯟꯗꯦ ꯗꯦꯟ ꯑꯗꯒꯤꯗꯤ ꯌꯦꯛꯅꯕꯅ ꯂꯟꯗꯥꯔꯛꯇꯅ ꯑꯩꯈꯣꯏ ꯁꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯀꯔꯤꯝꯇ ꯂꯩꯇꯕꯀꯣ ꯊꯕꯛ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇꯦ ꯆꯥꯅꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇꯦ ꯁꯦꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯔꯨꯕ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇꯦ ꯂꯣꯏꯅꯃꯛꯁꯤꯡꯁꯦ ꯂꯣꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯉꯥꯛꯇꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯇꯣ ꯑꯗꯣ ꯑꯐꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯉꯥꯏꯔꯦ ꯍꯦꯛ ꯍꯥꯏꯔꯨꯀꯥꯟꯗ ꯂꯝꯕꯤ ꯊꯣꯡ ꯀꯃꯥꯏꯅ ꯇꯧꯏ ꯑꯁ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯨꯗꯤꯕꯀꯣ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯠꯅꯤꯗ ꯅꯨꯡ ꯂꯩꯌꯦꯅꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯊꯨꯅ ꯄꯨꯗꯔꯤ ꯅꯨꯡꯉꯥꯏꯇꯦ ꯂꯦꯡꯕ ꯊꯤꯟꯕꯅ ꯈꯥꯡꯉꯝꯗꯦꯅ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃ ꯋꯥꯏꯔ ꯄꯨꯏꯌꯦ ꯑꯅꯥꯕꯗꯣ ꯑꯗꯣ ꯑꯣꯇꯣ ꯔꯤꯛꯁꯣꯗꯣ ꯋꯥꯏꯔꯒ ꯄꯨꯀꯥꯟꯗ ꯊꯧꯕ ꯀꯥꯟꯗ ꯗꯥꯛꯇꯔ ꯌꯧꯀꯥꯟꯗ ꯅꯨꯡꯗꯨ ꯇꯥꯔꯝꯃꯦꯌꯦ ꯀꯩꯅꯣꯗ ꯀꯤꯠꯅꯤꯗꯩ ꯀꯨꯝꯊꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯨ ꯐꯕꯩ ꯆꯥꯡꯁꯤꯗ ꯈꯨꯗꯛ ꯇꯧꯕꯅꯤꯗ ꯁꯨꯝ ꯅꯨꯡꯄꯗꯨꯗ ꯀꯤꯠꯅꯤꯗꯩꯕꯨ ꯅꯨꯡꯕꯨ ꯍꯩꯗꯩ ꯍꯥꯏꯁꯤꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯃꯦꯟ ꯈꯔ ꯇꯧꯔꯒ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯋꯥꯔꯤꯕꯣꯀꯣ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯩ ꯊꯥꯈꯤꯕꯒꯤ ꯉꯁꯥ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯇꯦꯡꯊꯥꯈꯣꯜ ꯃꯌꯥꯝ ꯑꯃ ꯗꯦꯟ ꯏꯚꯟ ꯁꯤꯃꯛꯇꯗ ꯕꯟ ꯑꯃꯨꯛ ꯀꯧꯕ ꯑꯗꯒꯤꯗꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯌꯩꯊꯣꯛꯑꯦ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯆꯅꯥꯡꯂꯕ ꯐꯤꯕꯝ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯡꯁꯤ ꯁꯤꯒꯨꯝꯕꯁꯦ ꯑꯐꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯈꯥꯗꯗꯤ ꯅꯠꯇꯦꯅ ꯂꯧꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯔꯦꯚꯦꯟꯌꯨ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯁꯤꯒꯨꯝꯕ ꯂꯩꯇꯕ ꯂꯩꯉꯥꯛꯇꯨ ꯑꯐꯕ ꯂꯩꯉꯥꯛꯅꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦ ꯑꯅꯧꯕ ꯌꯦꯡꯕ ꯉꯝꯕ ꯗꯦꯟ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯥꯏꯔꯦ ꯋꯥꯠꯇꯕ ꯃꯩ ꯍꯥꯏꯔꯦ ꯋꯥꯠꯇꯕ ꯂꯝꯕꯤ ꯊꯣꯡ ꯐꯍꯟꯕ ꯃꯤꯌꯥꯝꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯣꯏ ꯂꯩꯍꯟꯕ ꯂꯩꯗꯀꯣ ꯑꯗꯒꯤ ꯃꯤꯌꯥꯝꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯗꯒꯤ ꯀꯨꯀꯤꯒꯤ ꯃꯩꯇꯩꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯦꯅ ꯀꯤꯔꯗꯕ ꯏꯁꯤꯡꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅ ꯂꯩꯕ ꯄꯥꯟꯕ ꯉꯝꯕ ꯂꯩꯉꯥꯛꯇꯣ ꯑꯗꯨꯕꯨ ꯀꯧꯋꯦꯕ ꯑꯗꯨꯒꯨꯝꯕ ꯄꯤꯕ ꯉꯝꯕ ꯑꯐꯕꯗꯨꯕꯨ ꯑꯐꯕ ꯂꯩꯉꯥꯛ ꯀꯧꯋꯦꯕꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯋꯥꯟ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯄꯥꯎ ꯃꯊꯪꯒ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯃꯤꯑꯣꯏ ꯑꯍꯨꯝꯁꯦ NIAꯅ ꯐꯥꯈꯤꯕꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅꯁꯨ NIAꯅꯁꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯇꯧꯕ ꯃꯤꯂꯤꯇꯦꯟ ꯑꯥꯎꯠꯂꯦꯠꯀꯤ ꯂꯤꯗꯔꯁꯤꯞꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯂꯧꯇꯨꯅꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯋꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯒ NIA ꯗꯦꯜꯂꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18ꯗ ꯂꯧꯈꯠꯈꯤꯕ ꯀꯦꯁ 12ꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯥꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯛꯁꯅ ꯂꯨꯆꯤꯡꯕ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯨꯞ ꯀꯌꯥ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯛꯅꯕ ꯃꯇꯝ ꯊꯥꯈ꯭ꯔꯕ ꯐꯥꯎꯕꯗ ꯊꯥꯗꯣꯛꯄꯤꯗꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯄꯨꯡ 9ꯒꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦल ꯁ꯭ꯇ꯭राꯏꯛꯁꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ CMꯅ ꯐꯣꯡꯗꯣꯛꯄꯤꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀ ꯁꯥꯟꯇꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯌꯥꯅꯗꯨꯅ ꯌꯥꯅꯆꯦ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐꯥꯕ ꯄꯨꯟꯕ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯈꯪꯍꯟꯈꯤꯕ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯊꯥꯗꯣꯔꯛꯅꯕꯒꯤ ꯋꯥꯐꯝꯁꯨ CMꯅꯁꯨ ꯄꯜꯂꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯄꯥꯎꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ NIA ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯜꯍꯧꯕ ꯃꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝꯁꯤ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯍꯥꯏꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯤꯡꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯑꯦꯖꯦꯟꯁꯤ ꯑꯃꯅꯤ ꯀꯣ ꯑꯗꯣ ꯃꯣꯏ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯃꯤ ꯐꯥꯒꯦ ꯄꯨꯟꯒꯦ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯁ꯭ꯇꯦꯠꯇ ꯄꯥꯎ ꯄꯤꯕꯒꯤ ꯊꯣꯏꯗꯣꯛꯄ ꯃꯊꯧ ꯇꯥꯗꯦ ꯃꯣꯏꯗꯤ ꯍꯥꯟꯅ ꯃꯗꯨꯒꯤ ꯄꯥꯔꯃꯤꯁꯟ ꯐꯪꯉ ꯂꯩꯔꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯊꯕꯛ ꯑꯍꯨꯝꯈꯛ ꯂꯩꯌꯦꯕꯀோ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯦꯟꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯒꯤ ꯃꯉꯝ ꯑꯃ ꯁꯦꯟꯇꯔꯒꯤ ꯃꯉꯝ ꯑꯃ ꯑꯗꯨꯒ ꯁ꯭ꯇꯦꯠꯀ ꯁꯦꯟꯇꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯌꯨꯅꯤꯌꯟ ꯂꯤꯁ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯂꯤꯁ ꯍꯥꯏꯔꯕꯀꯣ ꯀꯟꯀꯔꯦꯟꯠ ꯂꯤꯁ ꯍꯥꯏꯅ ꯍꯥꯏꯁꯦ ꯀꯟꯀꯔꯦꯟꯠ ꯂꯤꯁ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠꯁꯨ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤꯁꯨ ꯑꯅꯤꯃꯛꯀꯤ ꯑꯌꯥꯕ ꯆꯪꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ NIAꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤ ꯐꯨꯜ ꯄꯋꯥꯔꯅꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ CMꯒꯤ ꯑꯣꯔꯗꯔꯒꯅ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯣꯏꯅ ꯔꯦꯠ ꯇꯧꯕ ꯉꯝꯃꯤ ꯃꯣꯏꯅ ꯃꯤ ꯐꯥꯕ ꯉꯝꯃꯤ ꯃꯣꯏꯅ FIR ꯂꯧꯈꯠꯄ ꯉꯝꯃꯤ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯦꯕ ꯁꯤꯃ ꯂꯩꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ
इंडिया की मायोक्ता लाल होगी हाइदुना कोई FIR मैम अमा अकोइना खंगबा खंगबा मैम अमा पारगा लोई ले बसी लेकिन सिदा कोई उजिकी पांबैना लुसिंबा UNLF की कांगू मथकसु मैम अमा पारगा ले को लेबदा मोजी पिस्टोक अमा तवी मैम लुखगी सेंट्रल गवर्नमेंट की कांगू न पिस्टोक तवी तौरिबा पिस्टोक तुदा मोइना फजना ज्ञान ताना सिको सि याउगदलेबको अखोइना तौगिबा अखोइना ममांग तौगिबा मैम पानगे FIR मैम सिंगसे मसिगिसे थाबा पुंबसे मसि याउबा यारोय फानबा हनुमा यानबम संगदबलेबको अदुगा हे वारी सरकादुदा FIR सिंदो हदोपगी वखम मपुसन बसु यायबको अदुई पोटुदी याउदबा माले ने खंदबको अदुना सूतो मतुंगी sorry we pisok tong no matungi port ama aduga mamang de obu case nudi su tong re na haraga case wa hando yati adum leile adugi matung inna mo si tharak pore na ko di lawe ko abane adum masi adum india gi salabi ni aduma koina mayam da adum haji ai da so adum hagli hai object thona tharabani order daga na galo torabani na ki militant singna metai khunda nongbai ka pra kotna mi ha le ba mayam then makokta nongbai na makapre mayam then metai suna kan daga ko lauri bu ko ba mayam adu irang thoi ba mayam se si loi na FIR le ngam tane ba ko lei ba mayam se ai amata le ma thar oi irang nin dar ka da oi chirakin oi farki ne ba ko aduna akoina no na ya da ba thok se tarang in story da bani anna positive police mapangan sodi na khabiram gani NIA mapangan solakani aduna then oi kal moi sudul de le yaro ba ko mu school ga de ba nga ko ya deba oi na kal ka de ba nga ko ne ba aduna kal na ba kulai le kani ni hatal kani ona tir kire ba ko adu tira ka da sagi niya ma de segari ba mayam sin jodi amata koi inna signa mayim de le ba yar we ba ko aduna sagi pabai lu sung ba kangbu kharagi mo NIA na phabado sanogi government ka pisok to ba kangbu ma phabari adu state na khawi state na khawge pau piwa tigir ngada bani tigir mo da bani hai bagi chupa wan tok amata leiti masi hanana adum NIA gi mo likatpada adu masi si union list adum yaro ga bani mo di any ho yar adum mo na ni phawa yai daga ben ni effect over yai ano mo yai investigation to over yai tam mo to gi na ai fa to thanjai hoi thaga chari oja hello phone to jai bai rajasthan ni Shakespeare taram nuk siri hai jabu online gi jabu ikai ko gajari nuga abi ga ma apno so du ga karu si kai ko najari taram nuk so siri paulak se ge ai ngasi gi khoi gi oja da gi aina mu khangjaning ba se wafam ani ga dum punna dum thambiro haidar aikoina huji pawda jo dada jum takpiri thoi balang si wari sanadana political dialogue tawduna haidi maitai ga kuki ga yasanadana sum kamna raga hana raga leibadi masi lanji loisin banga moi haidar baibung chung odana so dum hanjan thambiri hauji se aikoina miyam na yam penjadrina kuki ariba kuki anoba soma pandai jana kuna lanje otawhan bane haina ju thamaji koi nubim ta ani khak haurak bai da mafi thong da bai da koina phajana mu mai ben jina ta thindi gre yaning da banu pi da awdo khoi na mayam na di pham gi ba yaning di da dana mai ben mayam na ko aduga khoi anga ani khak hoji boda ju dead body phangri kayam ju phangdana leini makhoi ani du phagi ba pun gi ba mi hatina hatpi gi da kuki gi side gi yaning da banga si boda tawri ba lan da yaning di na tragana chum de har ju ka khantana hairak bo u da ba ji da ne ba khoi miyam na kuki je ta anan ai boda khanjai ba ena season 1961 da base tawre hoji makoi na khali separate phange moi kana re ari bajing na khali thangre koi maitai ga dum ya laining na ba ya ga ni maitai di mabu phabani haiba wakhan ji moi da ching ba ma le chum pu ba ma le ba adu gi wakhan ji da miyam na dum hoji se cooking na tawri ji bu kari no haiba moi da maral si ba gi wafam na tana makoi gi machin je phongdor pangam dri je miyam na mai no mai ma ton da kano tawrabra haiba jo ja gi tang mo thambira maduga ngarang makta su koi honorable chief minister Biren sir na posang bangmi da sangha gi ba water resort kanu mafam je somdan sangha gi ba het loi ba news 9 channel da national news ni masida hejang ni chaw na haire ba sumaina honorable chief minister tori je koi comedy ni mana tampakta da khaktani khali baching di sunging ni har je direct ngarang hair khi ba masi am ta ba da nuai ta ba haidar
ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯃꯈꯣꯏꯅ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯉꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯃꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯨꯟꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯗꯦꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤ ꯑꯗꯣ ꯃꯣꯏꯗꯒꯤꯗꯤ ꯆꯨꯝꯃꯦꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯃꯁꯤꯗ ꯑꯣꯖꯥꯒꯤ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯍꯤꯗꯥꯡ ꯃꯤꯁꯥꯎꯅ ꯄꯟꯕ ꯋꯥꯐꯝꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯒꯦꯁꯇꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯏ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯊꯥ 10 ꯁꯨꯔꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯍꯧꯖꯤꯛꯐꯥꯎꯕꯀꯣ ꯑꯗꯨꯝ ꯈꯔ ꯅꯦꯝꯊꯕ ꯑꯗꯨꯝ ꯀꯟꯈꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯂꯣꯏꯁꯤꯟꯅꯕ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯍꯣꯠꯅꯕꯒꯤ ꯄꯥꯎꯁꯤ ꯂꯩꯇꯦ ꯗꯦꯟ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯏꯟꯗꯤꯌꯥꯁꯦ ꯑꯩꯈꯣই ꯏꯟꯗꯤꯌꯥ ꯑꯣꯏꯖꯔꯕꯅꯦꯅ ꯑꯗꯣ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯗꯤ ꯌꯥꯝ ꯋꯥꯠꯄ꯭ꯔꯥ ꯍꯟꯗꯛꯇ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤ ꯁꯤ ꯑꯣꯏꯔꯦꯀꯣꯁꯦ ꯍꯟꯗꯛꯇ ꯈꯜꯂꯨꯕꯗꯕꯀꯣ ꯑꯩ ꯏꯊꯟꯇ ꯄꯤ ꯇꯥꯕ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯅꯣꯏꯁꯤ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯟꯗꯤꯌꯥ ꯅꯣꯏꯗ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯑꯣꯏꯔꯕꯅꯤꯀꯣ ꯏꯟꯗꯤꯌꯥꯁꯤ ꯑꯣꯏꯔꯕꯅꯤꯀꯣꯅ ꯈꯜꯂꯨꯔꯒ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯣꯏꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯃꯇꯧꯁꯦ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯐꯠꯇꯦ ꯍꯟꯗꯛꯀꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯅꯅꯤꯀꯣ ꯃꯁꯤꯒꯤꯁꯦ ꯋꯥꯔꯧꯅꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅꯔꯒ ꯂꯩ ꯑꯗꯨꯅ ꯃꯣꯏꯅ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯃꯣꯏꯗ ꯂꯩꯕꯒꯤ ꯃꯃꯤꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯗꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯃꯔꯤꯁꯤ ꯁꯨꯝ ꯂꯥꯎꯊꯣꯛꯏ ꯑꯃꯨꯛꯅ ꯀꯨꯀꯤꯗ ꯑꯃꯨꯛꯅ ꯃꯩꯇꯩꯗ ꯑꯃꯨꯛꯅ ꯅꯥꯒꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯤꯡꯅꯕ ꯌꯥꯕ ꯑꯗꯒꯤ ꯊꯥꯖꯅꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯊꯪ ꯐꯨ ꯀꯥꯕꯗꯧꯅ ꯀꯥꯝꯃꯛꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯇꯦꯠꯁꯤ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯕ ꯀꯩꯅꯣꯒ ꯆꯞ ꯃꯥꯟꯅꯩ ꯉꯥꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯤ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯀꯨꯀꯤꯁꯨ ꯊꯨꯏ ꯀꯣ ꯀꯨꯀꯤꯒꯤ ꯐꯨꯔꯨꯞ ꯃꯌꯥꯝꯗꯁꯨ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯤꯁꯤ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯁꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯐꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯐꯕ ꯃꯤꯅ ꯈꯨꯟꯅꯥꯏꯗꯨ ꯂꯤꯁꯤꯡꯉꯒꯅ ꯈꯨꯟꯅꯥꯏꯗꯨ ꯑꯗꯨꯝ ꯆꯥꯎꯈꯠꯂꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯐꯠꯇꯕ ꯃꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯤꯁꯤꯡꯉꯒꯅ ꯈꯨꯟꯅꯥꯏꯗꯨ ꯂꯨꯞꯄꯦꯕꯀோ ꯑꯗꯨꯅ ꯀꯨꯀꯤꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯄꯔꯝꯁꯤ ꯆꯠꯂꯤꯕꯁꯤꯡꯁꯤꯗ ꯃꯣꯏꯁꯦ ꯂꯨꯆꯤꯡꯉꯤꯕ ꯃꯣꯏꯕꯨ ꯁꯥꯊꯧꯔꯤꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤ ꯑꯐꯕ ꯀꯥꯡꯕꯨꯅ ꯊꯧꯗꯕ ꯃꯥꯜꯂꯦ ꯐꯠꯇꯕ ꯀꯥꯡꯕꯨꯅ ꯊꯧꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯊꯣꯛꯑꯀꯥꯟꯗ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯀꯟꯗꯦꯝ ꯇꯧꯔꯛꯇꯕ ꯗꯦꯟ ꯃꯇꯝ ꯆꯨꯞꯄꯗ ꯑꯀꯥꯏꯕ ꯋꯥꯗ ꯉꯥꯡꯉꯒ ꯃꯩꯇꯩꯒꯤ ꯁꯥꯎꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯛꯅꯦꯅ ꯃꯣꯏꯅ ꯈꯟꯕ ꯂꯥꯟꯅ ꯈꯟꯕ ꯑꯃ ꯂꯩꯕꯁꯦ ꯑꯁꯤ ꯃꯣꯏꯕꯨ ꯁꯥꯊꯧꯔꯤꯕ ꯀꯥꯡꯕꯨꯁꯦ ꯑꯐꯕ ꯑꯣꯏꯗꯕꯒꯤ ꯇꯧꯕꯅꯦꯅ ꯑꯩ ꯂꯧꯋꯦꯕꯀꯣ ꯗꯦꯟ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯤꯁꯥꯎ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯐꯣꯡꯗꯣꯛꯏꯕꯗꯨ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯔꯁꯨ ꯌꯥꯛꯄ ꯅꯠꯇꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯅꯤ ꯂꯩꯇꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯁꯦꯀꯣ ꯑꯗꯨꯒ ꯃꯣꯏꯁꯨ ꯆꯠꯈꯤ ꯃꯌꯥꯝ ꯐꯪꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯁꯤ ꯐꯨꯔꯨꯞ 34 ꯁꯨꯔꯤꯅꯦꯕꯀꯣ ꯐꯨꯔꯨꯞ 34 ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯈꯛꯇꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯇ ꯆꯩꯌꯦꯕꯀꯣ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯕꯨ ꯃꯩꯇꯩꯅ ꯆꯩꯔꯛꯇꯦ ꯗꯦꯟ ꯑꯗꯒꯤꯗꯤ ꯅꯥꯒꯥꯅ ꯆꯩꯔꯛꯇꯦ ꯄꯥꯡꯒꯜꯅ ꯆꯩꯗꯦ ꯑꯇꯩ ꯐꯨꯔꯨꯞ ꯃꯌꯥꯝꯅꯁꯨ ꯂꯩꯗꯅ ꯀꯩꯁꯨ ꯍꯥꯏꯗꯦꯕꯀோ ꯃꯣꯏꯗꯅ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯃꯣꯏꯗꯅ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯂꯧꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯣꯏꯒꯤꯗ ꯈꯨꯗꯣꯡꯆꯥꯕ ꯀꯥꯟꯅꯕ ꯈꯔ ꯐꯪꯒꯗꯕꯗꯨ ꯌꯦꯡꯉꯒ ꯆꯣꯔꯣꯟ ꯄꯔꯣꯟ ꯂꯣꯟꯕꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯇꯥꯏꯌꯦꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯑꯃꯇꯪꯒ ꯑꯩꯈꯣꯏꯒꯤ CMꯅ ꯃꯤꯔꯦꯞ ꯑꯣꯏꯕ ꯑꯣꯏꯗꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯍꯦꯗꯂꯥꯏꯟꯁ ꯑꯃꯈꯛꯇ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯊꯦꯡꯅꯖꯕꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯍꯟꯗꯛꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯁꯨ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯅꯣꯛꯂꯒ ꯍꯥꯏꯇꯥꯔꯦ ꯃꯤꯔꯦꯞ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯏꯁꯣꯔꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄꯒꯦ ꯍꯥꯏꯕ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯃꯈꯛ ꯊꯦꯡꯅꯖꯩ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯤꯒꯤ ꯄꯥꯎꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯩꯅꯁꯤ BJPꯁꯨ ꯅꯩꯅꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯁꯦ ꯀꯩꯅꯣꯁꯤ ꯈꯪꯗꯕ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯕꯤꯖꯨ ꯑꯩꯈꯣꯏꯒꯤ ngasi di mayamdo si question jina loy bana ta ba am ta ga to pai gi jeba ko pai gi jeba ado yar ga di ai di review gi pause hek loy baga pause lokta bi di phara da ne ba ko mapan ko di be ga
ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ 8:30 ꯄꯥꯎꯁꯤ ꯃꯤꯅꯤꯠ 35ꯗ ꯂꯣꯏꯔꯦꯅ ꯈꯜꯂꯁꯤꯀꯣ 8ꯒ ꯃꯤꯅꯤꯠ 35ꯗ ꯃꯤꯅꯤꯠ 35ꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯌꯦꯕ ꯄꯥꯎꯁꯦ ꯉꯥꯏꯔꯒꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯇꯨꯡꯗꯗꯤ ꯂꯧꯁꯟꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯣꯕꯀꯣ ꯁꯥꯡꯅ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯗꯅ ꯑꯗꯣ anyway ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯁꯟ ꯑꯃ ꯇꯥꯔꯒ ꯂꯩꯔꯦ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕ ꯏꯂꯦꯛꯁꯟꯅꯤ इलेक्शन कम लाथोकदनो नहागोई हांगना लेबा इलेक्शन कमिश्नर अनि हापे इंडिया की प्रेसिडेंट अया पीगे मोई थरक पाइरे थरक पाइर कांदा इलेक्शन की एक्सरसाइज येगनी अदुना हयेंग नत्रगा नोंगाजिंग निमित्से मसिदा इलेक्शन की मतम लाथोनी मतम लाथोकांदा एदोरे मॉडल कोड ऑफ कंडक्ट सनगनी सिमिलर को अदो मेरे पुतोपके मतंगदा मरुइना बीजेपी दा कना पुतोकदेनो कांग्रेस ना कना पुतोकदेनो सबदिना कमाई लेगे ही अदम सरखाने लो टिकट तानाबसी खरसो तुम यावी बीजेपी दा मेरे कोई जगह है मयाम में यावी मेरे कोई जगह हाइबा मयाम दुगी मनुदा अमतंग पंद तारगदी सागी कलोसी ए सदासने को मा मेरे कोई नहीं हाइबा कोई खंगे से था खंगे मा उनी को अदगा देन Honorable Chief Minister mana recommend tawi hai ado masana di yadi danano har kanda kogi Rajya Sabha ki MP oiriba unto se masana ba ado masana dinai tawi ai mire poining de ai oiroi na hai pa yadi dinai tawi ko ma ko ado mama kanthokasi mama khanabada ticket ki lagin da mama yaude adagi den hanagi Union Minister oiriba R.K. Ranjan मासी याम कनबा दी टिकेट से फंगबा याबा मिसक अमा अदुम ओय इने अदो मयामना सुम चीफ मिनिस्टर नोथोबम बिरेन सी बीजेपी की मिरेक ओइरप याय ना पारिग मरम यामी अखोय मदु नेनबा याबा सु यावी नेनबा यादबा सु यावी को अदुना मिरेक मा नेनबा याबदा माना मिरेक ओइरगदी बीजेपी की मिरेक ओइरगदी बीजेपी की सिटसे सोइदना बीजेपी ना थंगने ना पाबा यावी अदुना मासी मयामना टिकेट पिरक याबा मीने ना लवी अदु पोरम नै को अदो बीजेपी ना कदी वारे नोर कदगे हाबसे खंगे अदुगा मसी अथुबदि लावि लाथोकने ना लै कोन को अनि सुमोक्तबी मनिपुरी मतंग यावके अदगी अहम सुबदा यावकने ना खली अदुना आदि मियाम गिदा लै बखलोंदी चीफ मिनिस्टर नोथुमम बिरेना कोई टिकेट मोद पीरगदी मासोदना माय पाकनी अदुगा बीजेपी सिना मणिपुरी कनो मरुइले इंग्लैंड सिचे हंगनी ना मया तारे माइकजना कांग्रेस किसु कोई टिकेट तानाबो याम नै कांग्रेस किदा ममिंग खर पल्लबदा निगोंबमगी कोई भूपेंद्र अदगी हरेश्वर गोस्वामी अदगी देन हानगी कोई थमक्तगी पोथाकबा एमसीएस ऑफिसर आय तारे को कोई टोबी कांता अदगी अतोपा मना कोई सोशल एक्टिविस्ट हागदा वजाजु होइबा बिमोल कोइजम मोसी टिकेट फंगबा याबा ngakani adu center na su mayam gi ticket khanabasida hanagi ex minister ha ko okam ibo bigin ning su hapsali polisi level da mo mayam si lei aduna congress ki oina yengbada chief minister oiramba oibo bi da pirakada natagana bimol koijam da pirakada anisda leina swaidona ai kunjagi aduna sigisi लेबाकी होना येगा बहुत नुआई है तारगदी एक्स मिनिस्टर जा होजिके चिफ मिनिस्टर के थंगा लगदी नुआई ना ले अदुना स्मार्ट अप थुजगे आई साइड होय थागचरि याम फजना सो जाना सु थंबिरे दुगा अरोय बोयना ओजादगी ताजनिंग बाहाय तारे ngasi se khoi gi board of higher secondary education manipur na lawba exam hai tar SSLC examination ge ahoba nomit ne ngasi gi ahoba nomit sida so khoi gi laibak thi bahay gadra khoi general strike na hana khoi gi keno tawkhre adumak pu masina masi oira kanda oja khoi gi board ke mai kai dagi su khoi gi ban tawbi ganu hai bagi appeal li adum thingnajai aduga khoi mahairoi sing da su khoi
ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯦꯛꯖꯥꯝ ꯑꯆꯧꯕ ꯑꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯒꯗꯧꯔꯕꯅꯤ ꯐꯦꯁ ꯇꯧꯒꯗꯧꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯑꯀꯤꯕ ꯂꯥꯡꯇꯛꯅꯕ ꯄꯥꯈꯠꯄ ꯑꯃꯈꯛꯇꯤ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯇꯦꯟꯁꯟ ꯄꯤꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯈꯛꯇꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯨꯕꯨ ꯕꯟ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯕꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯅꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯑꯗꯨꯃꯛ ꯄꯜꯂꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯑꯗꯨꯝ ꯌꯥꯎꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯕꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯗꯨꯝ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯨꯒꯥꯏꯕ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯌꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ ꯑꯣꯖꯥ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯤꯇꯪ ꯅꯦꯝꯊꯕ ꯌꯥꯅꯕ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10 ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯔꯤꯕ ꯃꯌꯥꯝ ꯗꯦꯟ ꯍꯧꯖꯤꯛꯁꯤ CBSEꯒꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛꯁꯤ ꯄꯩꯈꯥꯒꯤ ꯃꯇꯝꯅꯤ ꯑꯦꯛꯖꯥꯝ ꯃꯇꯝꯅꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯇꯥꯔꯦ ꯖꯅꯤꯡ ꯁ꯭ꯇ꯭ꯔꯥꯏꯛꯁꯤ ꯇꯧꯕꯤꯔꯦ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯝꯗꯝꯁꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯄꯣꯠ ꯑꯃ ꯑꯃꯨꯛ ꯌꯩꯊꯣꯛꯅꯅꯕ ꯑꯃꯨꯛ ꯌꯩꯁꯤꯟꯕ ꯍꯥꯏꯕꯁꯤ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯖꯅꯤꯡ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯁꯨꯝ ꯁꯥꯒꯣꯟꯅꯔꯛꯄ ꯀꯥꯡꯕꯨ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦꯀꯣ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯑꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒꯕꯨ ꯃꯃꯥ ꯃꯄꯥꯅ ꯊꯤꯟꯕꯕꯨ ꯑꯣꯏꯔꯕꯁꯨ ꯁꯨꯝꯕ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏ ꯑꯀꯥꯏ ꯑꯇꯣꯏꯁꯦ ꯌꯥꯔꯤꯈꯣꯏ ꯄꯤꯕꯤꯒꯅꯣꯕꯀꯣ ꯑꯩꯒꯤ ꯑꯄꯤꯜꯅꯤ ꯑꯗꯣ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯕ ꯂꯩꯇꯦ ꯁꯤ ꯄꯣꯠ ꯑꯃ ꯁꯤꯃ ꯂꯩ ꯑꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯑꯉꯥꯡꯁꯤꯡ ꯄꯩꯈꯥ ꯑꯗꯨꯝ ꯊꯥꯕꯤꯌꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯣꯏꯗꯀꯣ ꯑꯩꯈꯣꯏꯗ ꯈꯪꯐꯝ ꯂꯩ ꯃꯔꯝꯗꯤ ꯕꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯒꯅꯤ ꯗꯦꯟ ꯃꯣꯏꯗ ꯂꯩꯔꯤꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯗꯣ ꯃꯣꯏꯗ ꯊꯣꯛꯍꯟꯅꯤꯡꯉꯣꯏꯅ ꯑꯩ ꯂꯧꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯁꯨ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯐꯖꯅ ꯉꯥꯛ ꯁꯦꯟꯗꯅ ꯈꯣꯠꯇꯅ ꯑꯉꯥꯡ ꯃꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯃꯥ ꯃꯄꯥ ꯂꯧꯁꯤꯡ ꯇꯧꯕꯗ ꯑꯀꯥꯏꯕ ꯄꯦꯠꯇꯅꯕ ꯑꯗꯨ ꯍꯣꯠꯅꯕꯤꯌꯣꯅ ꯄꯦꯠꯇꯅꯕ ꯍꯣꯠꯅꯕꯤꯌꯣꯅ ꯁꯤꯃꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯧꯕꯗꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯤꯌꯨ ꯃꯍꯩꯔꯣꯏꯁꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯦꯔꯤꯇꯦꯖ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯅ ꯐꯥꯁ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯅꯤꯇꯣꯁꯀꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯅ ꯄꯣꯁꯤꯟ ꯂꯦꯞꯄꯦꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯟꯗꯛꯇꯒꯤꯗꯤ ꯂꯩꯔꯔꯣꯏ ꯈꯪꯕꯤꯔꯦꯀꯣ ꯍꯟꯗꯛꯇꯒꯤꯗꯤ ꯂꯩꯔꯔꯣꯏ ꯒ꯭रेडिंग सिस्टम ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯐꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯀꯅꯥꯅꯣ ꯄꯣꯁꯤꯟ ꯂꯦꯞꯄ ꯌꯥꯕ ꯁꯥꯇ꯭ꯔ ꯈ꯭ꯋꯥꯏ ꯐꯩꯌꯦꯅ ꯍꯥꯏꯕꯁꯤꯡꯗꯨ A+ ꯍꯥꯏꯅ ꯂꯥꯛꯑꯅꯤ A+ ꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯗꯣꯏꯅꯣ ꯈꯪꯉꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯒ꯭रेड सिस्टम ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯗꯤꯕꯤꯖꯟ ꯈꯪꯉꯔꯣꯏ ꯁꯥꯇ꯭ꯔ ꯑꯃꯁꯦ ꯗꯤꯕꯤꯖꯟ ꯈꯪꯉꯔꯣꯏꯕꯀꯣ ꯂꯥꯎꯊꯣꯛꯑꯣꯏꯗꯕꯅꯤꯅ ꯄꯣꯖꯤꯁꯟ ꯂꯥꯎꯊꯣꯛꯑꯔꯣꯏ ꯗꯤꯕꯤꯖꯟ ꯂꯥꯎꯊꯣꯛꯑꯔꯣꯏ ꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯉꯥꯡ ꯃꯌꯥꯝꯗ ꯂꯩꯒꯗꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯣ ꯍꯟꯊꯅꯕꯅꯦꯅ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯗꯦꯟ ꯕꯟꯒꯤ ꯆꯩꯊꯦꯡ ꯀꯩꯗꯧꯕꯤꯔꯅꯨ ꯑꯗꯨꯒ ꯄꯣꯏꯁꯟꯒꯤ ꯆꯩꯊꯦꯡꯁꯨ ꯌꯥꯎꯔꯔꯣꯏ ꯁꯤꯗ ꯏꯪꯅ ꯆꯤꯡꯅ ꯑꯦꯛꯖꯥꯝ ꯊꯥꯕꯤꯌꯨꯅ ꯑꯩ ꯁꯤꯗꯪ ꯍꯥꯏꯖꯔꯒ ꯑꯩ ꯀꯩꯗꯧꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯟꯂꯥꯏꯟ ꯒꯦꯁꯀꯤ ꯀꯣꯂꯔꯁꯤꯡꯅ ꯄꯨꯈꯠꯄꯤꯔꯛꯄ ꯋꯥꯐꯝꯗ ꯑꯣꯟꯂꯥꯏꯟ ꯒꯦꯁꯀꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯑꯣꯟꯂꯥꯏꯟ ꯒꯦꯁ ꯑꯣꯏꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯊꯝꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯈꯤꯕ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯉꯣꯝꯕ ꯆꯤꯐ ꯏꯗꯤꯇꯔ ꯁꯅꯥꯂꯩꯄꯥꯛ ꯄꯥꯎꯁꯦ ꯑꯣꯖꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯁꯤ 90.4 ꯃꯦꯒꯥ